Salungpham gi thoudokta Manipur Police Commando gi khutta Khul Ngakpa leikhidaba aduga atoppa taruk amana phajillaga thambagi thouong adubu yaningdaba phongdokpa oina ngasi Khundrakpam AC gi manung channa leiba Leitanpokpi da meeyamna wakat meepham chathakhre Leitanpokpi gi community hall da Leitanpokpi ima maira paibilum amasung young sporting club Leitanpokpi anina sillaga Hatkhiba wakat meepham aduda Khul Ngakpa faba yaningde amadi mahairoi hatpa yaningde haina thaba placard kaya su Phajinkhibagi loinana pendabagi kholau kaya su laukhi aduga ikauda khoi ngasi phawada khona hanjana changba ngamdiba ja sidu athuba matamda changhan biu changba ngamnaba sinbiu haina khoi sarkar gi puning singsinjari loinana akhoi gi damakta huji akhoi khungang asida akhoi asoki mati akhoi wana laibani aduna akhoina kanana kari jari kanana kari tawi haija akhoi karamtana yingbimate yum mai sakpa chu mayama ma yauri bani aduna sigumba mayama se mathongna phaba police commando thabaktagi suspend tawbiyu aduga manipurda kanglaipak thambiba apaspa thuba matamda lauthokbiyu adu ikau dolai thabi sadu yangkuman si changhan biyu